Laipak apunba kholaugi update gi lokhocherake Kuki macha Chan Mualal Goitebu Kangnaichagi SCI Fabana MMA fighter da Thindakhre Salaitar ki fira puthorakpada Kuki na life Futhakhre Israel gi langi khulai da ngauraba Morocco na drone gi factory linglagani Israel gi langi khulai da ngauraba Muslim laibak Morocco na Israel gi drone sanaba factory linglagani hairi panbaya badi Israel na Gaza da chahi ani chupna landa duna Palestinian lising kaya hatkhiba amadi Gaza gi infrastructure chada 90 hena mangan tahan khibagi thodok aduna maram oiraga malemi Muslim laibak singna Israel gi mayokta ihau hoduna lakhibani asiguma phibam asida Muslim laibak ama oiriba Morocco na Israel ga punna langi khulai sanaba factory link khalakpa haibasi angakpa thawong amani haina phongdongnarakibani Loinana malim gi atai atopa Muslim laibak singna Israel gi mayokta leiraga Morocco na karigi damang Israel ga punna Chadminaraglibano haiba wahang kaya amasu hangnarakibani hairi Hermes killer drone na Israel da mateng pangkre Israel amadi Iran ga numit 12 ni rom chupna sokna khibalan aduda Israel gi matik mayai leiraba Hermes killer drone na Iran gi yamna sathiraba ballistic missile launcher 12 romgi arona thup khangdokpa ngamki haina phongdorakli Israel gi Hermes killer drone India da su lei drone asi pung 13 chumna atia da paiduna leiba ngambada natana yekna basing da attack chathaba ngamba makhal gi yamna advance oiraba lan gi khulai amani hari hunta leingakta Mongmit township khusin nabada Kachin rebel singna ayet apan pi danaba China na khangankre San State ki awang thangba sarukta laiba Mongmit township po Myanmar hunta lanmina khusinaba matamda Kachin rebel sing maru oina Kachin independence army na KIA na ayet apan pi danaba China lenga na section warol thamkre China na maroiba thodang loduna township asi Myanmar hunta leingakta khusinanaba honaba sida Kachin rebel sing maikai digi ayet apan piraklabadi rebel sing asigi afaba oiroi haina su China na phongdokhi Mongmit township ta KIA yauna tongan ba rebel group sing leibaga loinana hunta leingakta Mongmit township pi khinabagi China gi thorang asida rebel sing ga khuyek pinakhibadi leite China amasung tang National Liberation Army TNLA gi marakta Mongmit township hunta leingakta handokhinaba khuyek pinakhibaga loinana Mandalay gi Mojoke township hunta lanmi gi makhada thambada yanakhibani Mongmit township chahi asigi July da TNLA na mapang oina chatminariba People's Defense Force PDF ka loinana pangthokhiba operation 1027 ki ani suba tangkakta khudum chanchin khibani TNLA na China ga Mongmit township hunta lanmi da amuhan na handokhinaba khuyek pinakhrabasu PDF ki maikai degi di township asibu ngak senduna thamnabagi apamba leiribani PDF ki apamba sing asida KIA na sagotkani haina phongdokhi Mongmit township hunta laingakta handokhinabagi thabranga mari leinana Myanmar da China ga khanaba envoy oiriba Deng Yunjun na Thasegi Kunda San State ki Kunmingda KIA ki Commander in Chief General Gamsonga Uniki amasung maduda Mongmit township hunta lanmida khusinnabada ayet apan pidanaba su khanganki Ilhan Omar na America gi citizen oiraba matungda su hijab set chaduna leiba asigi mingchat thianaba amadi hu kamsinbagi thabak tawre US ki parliament da MP su oiribi Ilhan Omar na America gi citizen oiraba matungda su hijab set chaduna leiba asigi mingchat thianaba amadi hu kamsinbagi thabak tawre haina President Donald Trump na yamna akanba mongda yaningdaba phongdokre Trump na hunduna amadi yaningdaba phongdorakliba US ki parliament da MP oiribi Ilhan Omar hariba nupi asi 1982 da Somalia da pokhibani Somalia da chatharakiba civil war na maram oiraga 1995 ta America da lakthungai mamangda Kenya gi refugee camp amada chahi mari rom leiramki madugi matungda America da amuk mahak lakhibani adubu laibak fabadagi mahak sumnagi chahi manga gi manungda 2000 da America gi citizenship fangki yamna naha oina America gi politics ta maipangna changsilakhiduna 2018 da America gi MP oiba ngamlakhibani madugi matungda mahak ki maming yamna chalakhibaga loinana mathang bot karaktuna hojiksu mariraksu oina America gi parliament ki MP ama ori loinana mahak America gi maming leiraba progressive lawmakers amasuni mahak Republic Party gi luchingba singi mayokta yamna fazana wangang bangamba thauna leibi nupi amani achumba wafam nate hainarabasu Ilhan Omar na America gi citizenship fangnabagi damak mahaki mayambaga luhongki haina miyamna ngangnakhiba fawba leikhi Ilhan Omar na Republic Party gi mayokta akan mamongda yamna fazana toina ngang sakpa tabadagi Donald Trump na matam pumada mahaki mayokta leiduna kayara khanna masagi horakfam Somalia da halan khigadabani haibo fawbo phongdokhiba leikrabani Ilhan Omar na su lanjelakhiba chahi mari gi angang adu natre America dagi Trump na tanthokpa ngamloi haina su pakhum pirakre hari Asia leibakta China na ningthau oire India amadi Japan so hanadagi power paiba hengalakre Asia leibakta China na ningthau oire India amadi Japan so hanadagi power paiba hengalakre haina Australia gi
Think Tank Levy Institute ama oiriba Asia Power Index ki anawba report amana fongdoragli. Report asigi matungina matam amada Asia laibaksingda America gi leiramba image amadi matik mayai adu yamna hanthakre. Thawong asi Donald Trump na America gi president hek oirakhibadagi tholakhibani adubu Russia gi oinadi Asia country singa yamna afaba mari thamba ngamlaktuna yamna fazaba image ama maipakna sengotpa ngamkhre. Masida natana Russia gi president Vladimir Putin ya chawba mai pakpa ama oina handak pangthokhiba G7 gi mifam adudasu atopa laibaksingna Russia da athingba kaya thamjilakhrabasu Asia laibaksinggi matengdagi athingbasing adu chapchana mayoknaba ngamgani haina power su utpa ngamkhre. Russia na malemda power uthokpa ngamliba si China amadi North Korea ga defense amadi economics partnership oibasina su achobu maram ama oiri hari. Report asida India gi oinadi yamna chawna mai pakpa haibadu oire hiram khudingda chawna mai paktuna India gi power Asia laibakta chawna leirakre. Superpower gi lista America, China, India, Japan, Russia, Australia amadi South Korea na makok thongna leiri hari. DRDO gi scientist ama masagi mayumda siramle mahak masa luhongkhibagi sumnagi numinini gi matung DRDO gi scientist ama oriba Aditya Burma Rajasthan gi Alwar da leiba mahaki yumda siraga leiramle haina police na phongdokre. Mysuru da Defense Research and Development Organization da Joint Director ama oriba Aditya Burma na November 15 da luhongkhibani. November 13 ke ayukta mahaki yumgi toilet manungda wakhal tadana leirumki imung manungna mahakpu mafam adugi hospital amada thuna pukhatki amasung doctor singna mahak Sire haina lauthoki. Tha anigi mamangda mahak DRDO gi Food Research Laboratory da changlakhibani. Meghaloi da angang 500 yauna miyoi lising tara gi mathakta HIV positive oire. Protection yaudana yumban mari thamana Meghaloi da HIV sandorakpagi khwaidiga chobu maram oiri. Meghaloi da angang 500 yauna miyoi lising tara gi mathakta HIV positive oiram mathengnakibaga loinana state asida HIV AIDS ki case masing hengalakliba state asigi health authority singna nungnang bufongdokre. Health authority ki official singna fongdokhibada HIV ki case khwaidagi yamna leiribasi is Gentia Hills tani. HIV positive oiraba angang ayamba sel thungi phibam phattaba imung singdagi oiri. Masina maram oiraga Meghaloi da achauba haksel gi oiba crisis ama leirabra chingnare haiki. Meghaloi AIDS Control Society Max na fongdokhibada state asida HIV sandokpagi khwaidagi achauba maram asi protection yaudana yumban mari thambana oiri. Hojiksu miyoi kayana HIV test tauthokse yadabana maram oiraga HIV gi casing khangdoknaba hotnabada apanba ama oiri. Masina maram oiraga laina asi ngalingaida medical intervention tohogadabadu khudongchadaba mayoknaduna leire haiki. Airbus ki software glitch na plane chahungyangkhai henbagi operation na apanba pikre makhata na air apan laikhigadauri. Airbus ki plane amada numitagi thadorakpa radiation na oigani chingnaba data corruption gi thawong amana altitude mangduna awangba mafamdagi khonglei thuna nemthahalakpagi thawong ama thokraba matung safety regulation singi yengduna Airbus na makhoigi A320 flight singda achauba software update tawnaba direction pirakhraba matung khongthang asina malem sinba thungna flight operation singda khudongchadaba mayokna hanbada natana India khaktada flight chahungyangkhai rongi operation da air apan thokre hari. Software update asigi matangda India gi Directorate General of Civil Aviation DGCA nasu wafam khara fongdokhibaga loinana Airbus ki direction asina laiba asigi flight operation singna makhata na aid apan khara laikhigadauri hari. DGCA na fongdokhibada hojik fawbada authority singna laiba asida operate tawriba Airbus A320 gi plane Chahunga kuntraga nipan masak khangdokhibaga loinana haribasigi manungda tangkhai amadi mathau taba flight control software update sing pangtokpa loire haina fongdorakhi. Software update sing asi Delhi, Bengaluru, Mumbai, Chennai, Hyderabad, Ahmedabad amadi Kolkata da laiba airlines singi base ta pangthokpani. Air India amadi Indigo na passenger singda check-in wa thamduna matam kharadi Airbus A320 singi flight schedule da ahongba lakpa yai. Masina maram oiraga passenger singna pakhatpa pokpiganu haiki. Kanglaipak Communist Party Department of Publicity Khetrimayum Bonila gi maram laibak miyamda marik chumna khanganjari. Handak iramdamsida Meitei na bakrim amagi wathok social media da viral oirakhibaga mari leinana party na hakchina lowbaga loinana lufki miyoi manga na saba akhanabati mama semduna thijinba horakhi. Madugi manung channa hokhiba November gi chaichet kun chagol sen numita KSS Bonila ga loinana taingo singjamai amadi Galaxy Narem haina khangnaba transgender anisu yauna luf na mafam amada laknaba khanganki adubu atoba party amana kawi haiduna numit adumakta da makhoi lakhide adubu thangnaba numita makhoi lakpaga loinana
wahang pahon chathaki matam aduda bonila hariba nupi macha asina party gi wahang pahon chathariba comrade sing duda semjin sajinba wafam kaya phongdokpaga loinana cream adu manipur gi mapandagi chenduna leiraga mahaki sendong kharagi damak yonjabani haina phongdokhi makha na wahang pahon chathabaga loinana cream adu mapan lamgi kadai dagi lobano haina hangbada online gi khuthang dagi lobani haina khumki adubu chap chana lawrakliba online gi website adu karambano hangbada mahakna semjin sajinduna ngangba oibena pakhum adu piba ngamkhide makha tarakpo oina party gi comrade sing aduna makhoi gi mobile phone sing pirakna ba haiki adubu makhoi mobile phone yaurakti haina khumlaki adubu comrade sing na chingna badagi makhoi na tonglakli ba gari aduda thiba humbagi thabak chathabada mobile phone mari gari adugi manungda lolamba thengnaki phone sing adu hangdoktuna check tawbada proof oibe yaba data sing ayambana manghanlambagi khudam changdam phangki adubu chitha nantha hoba data kharadi phangki maduda bonila amadi mahaki mapuroi ba khabagi mobile dagi DD healthcare haina mingthonba Gaziabad ta leiba wholesaler company amadagi money transfer tawduna lupa lakh mapan henbagi cream amasung lotion hamnaba container sing tangkak 9 piece amada lupa kun manga amadi lupa tara humdoi chingduna laikhibagi proof phangbangamki makha tana bonilagi mobile phone dagi Dr. James hariba USA gi Meitei naba brand cream asi kakching morang them laikai da leiba bonilagi yumda imung manungi mioi sing yauna sabagi video adu uba phangki makoina cream asi sabada Banobet and amadi Medicalic ointment hariba hidak makhal ani asi happy haibasu khangmangamki loinana Dr. James haiba USA gi brand cream asigi logo adusu internet gi download tawraga sticker oina print tawthoklaba matung ahang bazar singduda napsinduna original brand adu saraga yonmani haibasu chapchana khangmangamki masida miyamda khangan janingbadi haiba sasinaba Meitei naba cream asi sembada hawliba Banobet and amadi Medicalic ointment asi steroid yaubana skin gi akangnaba anaba layong kharada doctor gi prescription yauraga chawrangna hafta amamukta gi hena sajin nahandaba hidak singni adubu hariba masal sing asi yauna semlaba cream asi masagi oijaba kharagi damak customer singna night cream amadi lotion oina semlaga akangnaba matam leitana punsi chupagi oina su sajinaba yai haina advertise tawduna yonba asi makhoi gi achoba maram amani masina cream asi sajinaruriba customer singduda sokhalam gadabadu ireicha singchu khanbiu makha chatharakpada lupa lakh mapan henbagi container asi chawrangna container lising nifu pitch hena fangi maram asina makhoina chahi ani hena tawrakhiba business asi icham chamba apikpa scam amanati haibasi makhoina khangmangamki cream asi sabada sizinariba Banobet and asigi mamal asi MRP da subnagi lupa yankhai mukpiba asiga Medicalic ointment asigi mamana MRP da subnagi lupa chamaga yankhai manga mukpiba hidak asiga subnagi kg amada lupa chani mukna phangba lotion cream base asida mix tawduna semba asina sasinaba Meitei naba cream asi gram kuntra gi container piece amada lupa lising amaga chamangaga da yolambani haibasi khangmangamlaki makhoina yoliba maman asida pakhalubada container lising nifu piece asida pabada miyamdagi namthak tawduna cream asidi amadi lotion asi yolaga khongat khiba senpham asi chawrangna 6 crore khara henbagi senpham oigani hariba asisu fanglakhiba data khara adu khakkini ayamba data singdi makhoina mangjongna manghanta lamkhrabani makhoina miyoi kaya thadoktuna cream asi yolhan khibasi chahi anigi mamangdagi na haibasi miyamnasu hena khanglabani na wahang paungi makha chatharakpada khangmangamki maduda Taingo singjamai amadi Galaxy Narem hariba transgender ani adudi bonila na cream adu original cream ni USA dagi chenmani haijilaga cream sing adu miyamda makhoi bu sijin aduna yolhanbani haibasi khangbaga loinana makhoi ani na cream amadi lotion charakna lising ani chamanga ga rom yonkre haibasu khangmangamki makha chatharakpa oina major khulda leiba bonila face aesthetics amadi singjamai da leiba Taingo singjamai salon SPA dagi masing yamlaba sasinaba Dr. James ki creams singsu lufki comrade singna fagat pangamki lufki comrade singna makha tana thijin madagi khangmangamki ba adudi makhoi bo atopa group amana kaukhatluba adu lupa lakh amaga makhai piraga yasina khibani haibasu khangmangamki matang asida leibak miyam da haijaning ba wafam dinga si iramdam seda laichat amagum thorakliba imasel na imasel dagi I chupagi chonabi ama sandorakliba si Khantaminabagi matam adu yaure maral chawna leiramlabasu choikhre lankhre hairaga masel ni haina ngakpiba asina akiba leiraktabana channabi amagum launaraklabra haibasi khantaba matam oire asiguma miyamdagi namthak tawduna maral naisel tanbasingbu warak watemnaba luf namiyeng changlakpada kukan panganba thiduna masagi maral kupsinnaba honaba asisu channabi ama oiragli masida makhoibu mateng panglibasingsu
ꯑꯋꯥꯐꯝꯗ ꯇꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯕꯣꯅꯤꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯆꯠꯊꯔꯝꯂꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯃ ꯄꯤꯗꯨꯅ ꯋꯥꯔꯛꯄ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯟ ꯏꯆꯦ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛꯇꯨꯃꯛꯇꯤ ꯄꯤꯔꯔꯣꯏ꯫ ꯕꯣꯅꯤꯂꯥꯅ ꯇꯧꯔꯝꯂꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯄꯥꯔꯇꯤꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯌꯣꯜꯂꯝꯂꯤꯕ ꯁꯥꯁꯤꯟꯅꯕ ꯃꯥꯏ ꯇꯩꯅꯕ ꯀ꯭ꯔꯤꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯁꯣꯛꯂꯕ ꯀꯁꯇꯃꯔ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯌꯦꯡꯕ, ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯃꯦꯖꯣꯔ ꯈꯨꯜ ꯑꯃꯗꯤ ꯀꯛꯆꯤꯡꯗ ꯂꯩꯕ ꯕꯣꯅꯤꯂꯥ ꯐꯦꯁ ꯑꯦꯁꯊꯦꯇꯤꯛꯁ ꯀ꯭ꯂꯤꯅꯤꯛ ꯑꯃꯗꯤ ꯕꯣꯅꯤꯂꯥ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯔꯤꯕ ꯀ꯭ꯂꯤꯅꯤꯛ ꯑꯅꯤ ꯑꯁꯤ ꯄꯥꯔꯇꯤꯅ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯂꯣꯏꯅꯅ ꯕꯣꯅꯤꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯈꯣꯝꯒꯠꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯗ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯈꯪꯍꯟꯖꯔꯤꯕ ꯀꯪꯂꯩꯄꯨꯔꯦꯜ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ꯫